Democratic Republic of Korea gi President Kim Jong-un gi macha kayano mayamna mahaki macha nupa ama macha nupi ani punna ahum suramba yai haina panari adubu tasengna mahaki macha kaya subagi haibdudi asengba khangma ngamnadri hantakta phongphong sana tha ahumgi mamangda mahaki macha nupi ga loinana kaminnakiba photo amakak thadorakhi hariba photo sigi topic ki matangda media da pungchai chaikhre mamang hakdaktagi hongna mahaki machagi matang asidi confidential oina thamduna ta lakhibani adubu karigidamak machanupibu miyam mamang amadi media mamangda puthoroklibano haiba wahang asini mayamna amadi mediana kanna hangnarakliba wafam ase mayam punumakpu sumthang creative channel na taramna okchari mayam punumakki thawjaldagi channel asigi subscriber 43k phawdi yawjare adubu 50k athuba matamda yawnabagidamak mayamna mateng pangbinabagidamak haijari channel asibu subscribe toksanbiduna bell icon nambiu aduga video khodimak like amadi share tawbiramu North Korea gi Kim Jong-un gi matangda video mari hana mamangda semjakrabani adubu makhatana North Korea amadi Kim Jong-un gi matangda sembirangdabagi damak haibirakpagi ngasi episode manga suba asisu mayamgi damakta semjabani Kim Jong-un gi matangda positive oiba video sembirangdabagi damak haibirakpa adusu note toksinjare mahak su miyoiba ama oibadina mahaki afaba thabak kaya ama su lerangani adubu mahaki afaba thabak sing adu collection khara di tawjare adubu mapung phaba video ama haibadu oiba ngamdriba maramna makhatana collection khara tawjaraga amuk semjarakki haibu wafam asi thamjari handakta ikui kuidribada tha ahungi mamangda thadorokhiba photo asida yauriba nupi macha asi kanano mahak asi Kim Jong-un gi asengma macha nupira mahak asi kanano haina kanna hangnarakli Hawaiian 17 koba International Ballistic Missile Launch tawkhiba numit asida mahaka lakminakhiba nupi macha asi Kim Jong-un gi asengma macha nupira haina hangnarakli tasengbadi nupi macha asi mahaki hek poksaba asengma macha nupini lebak miyam amadi media gi mamangda ahanba oina mahaki macha nupi bu uhankhiba khangankhiba photo hairagadi video asida yauriba photo asini amuktang miyeng munna tabiyo nupi macha asi fafi court ama lituna mahaki apokpa mapa Kim Jong-un gi makhutta koladuna saminabagi photo asi lebak miyamda thadorakhibani Kim Jong-un gi private life amadi mahaki macha gi matangda mayamna munna khangnade mayamna khangnariba asidi khara khaktani mahakna mahaki macha kaya subage amadi macha sing adubu kadaida leibage kari karai mafamda mahi tamhalibage haibagi matang asi confidential oina thamduna ta lakhibani 2009 da Kim Jong-un Ri Sol-ju ga yuman bagi punsi lambi da khongdarakhi luhonglaba thani gi matungdagidi Ri Sol-ju amu anna media amadi miyam mamangda uba fangkhidre mahak miro libra natraga kari dobagi haibadugi personal life adugi matangda kananasu khangba ngamnakhide 2010 da makhoi anigi machanupa ama phangjaki haina wari di ningphung mayamna tanakhi matam kuirabagi tungda 2012 da Kim Jong-un gi apokpa Kim Chung-il gi ahanba date anniversary asida Ri Sol-ju bu amuk hanna uba phanglakhi photo asida mun yengbiu mahakna leiriba mawong asi mahak pregnant oibagi mawongdi oiri aduga matung tarakpada 2013 da makhoi anigi machanupi ama amuk phangjare haina paung ningphung amuk tarakhi adubu haribu wafamsing asi mayamna chingnabadagi tarakpu wafam khaktani asengba official oina media da phongdorakhibadi leite 2013 da hanagi basketball star player Dennis Rodman North Korea da laktuna Kim Jong-un ga unakhi media singa star player asiga unaba matamda mahakna Kim Jong-un gi nupi amadi machagi maramda kharadi phongdorakhi madudi mahakna sumna haiki Kim Jong-un hariba nupa asi good dad amani haibadi mahak asi yamna phaba mapa amani haibani wafam masina phongdokninglibadi Kim Jong asi mapa amadi oire haiba asini asumna Dennis Rodman na press da phongdorakhiba wafam masina Kim Jong-un asi mahaki macha leire haiba simadi mayamna khangnakhi adubu leibak miyamna Kim Jong-un amadi mahaki loinabi Ri Sol-ju anigi machanupa amaga machanupi aniga punna macha ahum lerangani haina thajanari adubu asengba makti kayano haibasimadi khangba ngamdana leinari sumnatagi thajanaba khaktani adubu miyoi kharanadi asumna thajanari madudi asuk kuirabasi mahaki machagi matangda asengba amata khangandraga hantakta machanupi juwebu lebak mayamda uthorok libasi plan ama soidna leramgani haiba sini
ꯍꯥꯏꯕꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯐ꯭ꯌꯨꯆꯔ ꯂꯤꯗꯔꯁꯤꯞ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛ ꯃꯌꯥ ꯊꯥꯡꯕ ꯍꯧꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯀꯤꯝ ꯖꯣꯡ ꯎꯟꯒꯤ ꯖꯦꯅꯦꯔꯦꯁꯟ ꯑꯍꯨꯝꯃꯛ ꯏꯟꯇꯔꯇꯦꯅꯔꯁ ꯑꯣꯏꯅ ꯍꯧꯔꯛꯈꯤꯕ ꯉꯥꯛꯇꯅꯤ, ꯍꯥꯏꯕꯗꯤ ꯀꯤꯝ ꯖꯣꯡ ꯎꯟꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯀꯣ ꯌꯨꯡ ꯍꯤ 1970sꯀꯤ ꯄꯤꯌꯣꯡꯌꯥꯡꯒꯤ ꯃꯦꯟꯁꯨꯠ ꯑꯥꯔꯠ ꯇ꯭ꯔꯨꯞꯀꯤ ꯗꯥꯟꯁꯔ ꯑꯃꯅꯤ, ꯑꯗꯨꯒ ꯀꯤꯝ ꯖꯣꯡ ꯎꯟꯒꯤ ꯅꯨꯄꯤ ꯔꯤ ꯁꯣꯜꯖꯨ ꯍꯥꯟꯅ ꯁꯤꯡꯒꯔ ꯑꯃꯅꯤ꯫ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯆꯍꯤ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗ ꯑꯉꯥꯡ ꯅꯨꯄꯤ ꯒ꯭ꯔꯨꯞ ꯑꯃꯅ ꯖꯒꯣꯏ ꯁꯥꯕ ꯀꯤꯝ ꯖꯣꯡ ꯎꯟꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯃꯥꯡꯗ ꯎꯠꯂꯤ꯫ ꯆꯥꯏꯅꯤꯁ ꯑꯦꯛꯁꯄꯔꯠ ꯑꯣꯟꯂꯥꯏꯟ ꯗꯦꯂꯤ ꯃꯦꯜ ꯑꯃꯗ ꯄꯥꯔꯇꯤꯀꯨꯂꯔ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯃꯇꯥꯡꯗ ꯏꯝꯄꯣꯔꯇꯦꯟꯁ ꯎꯠꯇꯨꯅ ꯐꯣꯡꯗꯣꯛꯂꯤ, ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯗꯥꯟꯁ ꯇꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯀꯤꯝ ꯖꯣꯡ ꯎꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯁꯤꯅꯤ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯖꯒꯣꯏ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯤꯝ ꯖꯣꯡ ꯎꯟꯒꯤ ꯃꯅꯥꯛꯇ ꯍꯔꯥꯎꯗꯨꯅ ꯑꯣꯝꯖꯤꯟꯅꯔꯛꯈꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯤ ꯇꯣꯉꯥꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯤ ꯁꯣꯜꯖꯨꯒꯤ ꯃꯈꯨꯠ ꯁꯝꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯄꯪꯍꯥꯏ ꯍꯥꯏꯅꯕ ꯆꯤꯡꯅꯕꯒꯤ ꯋꯥꯐꯝ ꯈꯛꯇꯅꯤ, ꯑꯁꯦꯡꯕ ꯃꯆꯥꯅꯨꯄꯤꯔ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯍꯧꯈꯤꯕ ꯃꯃꯥꯡꯒꯤ ꯆꯍꯤ ꯈꯔꯗ ꯀꯤꯝ ꯖꯣꯡ ꯎꯟ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ, ꯃꯍꯥꯛ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯅꯠꯇ꯭ꯔꯒ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯀꯅꯥꯃꯠꯇꯅ ꯈꯪꯕ ꯉꯝꯅꯈꯤꯗꯦ꯫ 2020ꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯑꯦꯅꯤꯚꯔꯁꯔꯤ ꯏꯚꯦꯟꯠ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯎꯔꯛꯈꯤꯗꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯃꯍꯥꯛ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯈꯤꯗꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯁꯨꯝꯅ ꯈꯟꯅꯈꯤ, ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯗꯧꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯐꯥꯎꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯟꯅꯈꯤ꯫ ꯄꯤꯌꯣꯡꯌꯥꯡꯅꯁꯨ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯀꯔꯤ ꯑꯃꯠꯇ ꯑꯦꯅꯥꯎꯟꯁ ꯇꯧꯔꯛꯈꯤꯕ ꯂꯩꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯐꯤꯚꯝ ꯑꯁꯤ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯀꯤꯝ ꯌꯣ ꯖꯨꯡꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯅꯁꯨ ꯃꯤꯌꯥꯝꯅ ꯋꯥ ꯂꯥꯎꯅꯈꯤ꯫ ꯑꯗꯨꯕꯨ ꯍꯞꯇꯥ 3 ꯂꯩꯔꯕ ꯃꯇꯨꯡꯗ ꯄꯤꯌꯣꯡꯌꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯐꯔꯇꯤꯂꯥꯏꯖꯔ ꯐꯦꯛꯇꯔꯤꯒꯤ ꯃꯇꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯏꯚꯦꯟꯠ ꯑꯃꯗ ꯑꯃꯨꯛ ꯃꯍꯥꯛꯄꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯎꯕ ꯐꯪꯈꯤ꯫ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯈꯟꯈꯤꯕ ꯑꯃꯗꯤ ꯊꯝꯈꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯇꯥꯏꯑꯣꯟꯅꯈꯤ꯫ ꯋꯥꯐꯝ ꯈꯔ ꯑꯁꯤ ꯊꯝꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯈꯥ ꯇꯥꯅ ꯀꯤꯝ ꯖꯣꯡ ꯎꯟ ꯑꯃꯗꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯍꯟꯅꯤꯡꯂꯕꯗꯤ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯄꯤꯕꯤꯔꯝꯃꯨ, ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯗꯨꯅ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯕꯤꯌꯨ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯨꯝꯊꯥꯡ ꯀ꯭ꯔꯤꯌꯦꯇꯤꯚ ꯆꯦꯅꯦꯜꯅ ꯕꯤꯗꯥꯏ ꯄꯤꯖꯔꯤ꯫